Lakhipur online putok saba September kitang taranithoi Laibak pokpo numit ki Khomjinba Pao tabirasi Ahanbada Maroiba Pao Tongan masana mangada pangthokadaba Assam gi khel maharan ki online registration haure Luching ahan nauria musna na laikidabada makhatana awapa pongdok narakli Stella Khongsngina Miss Meghalaya 2023 aduga Angelina Jackson na Miss Teen Meghalaya 2023 ki title lokre Lamdeng apunba maira paibilup ahumna Assam Rifles ki thawangbu kanna yaningdaba pongdorakle Jimet na Irabot ki thoram chamna pangthokpa haina warep lokre amasung National Taekwondo Championship ta Assam ki sanaroi Dr. Laisram Rajkumar na gold laurakle Haujik mapungoi bapau tabirasi Assam ki sana khona babu thudok hinona pamjaba miyoi singi oina nungairaba pau amoina Assam lenga ki maigedagi tongan ba masana mangada state level gi oiba khel maharan 2023-24 pangthok lagani Lagliba November gi tang amadagi haugodori ba sanaba si maroina Assam ki Guwahati Dibrugarh Difu Kokrajhar amadi Silchar da pangthokani hairi masana sing adudi kho kabadi volleyball football amadi athletics ni masagi chahi 18 gi makhagi nupi macha sing amadi chahi 18 mathaki nupa nupi singi oiba category mari thokna sanahan gadori hairiba khel maharan 2023-24 asida saruk yanana bagi tamak online registration haure Department of Sports and Youth Welfare Government of Assam gi website dsywassam.com/khel Hairiba website asida changlaga registration toba yaragani lamdam asigi sanaroi singna masagi mobile number district constituency amadi GP haptuna registration tohona na bahairi Luching ahan nauria amusna na laikidabada makatana awaba pongdok naragli ngarang ningthau kaba numit ki nungthilda Lakhipur Khuman gi Leisungma Robindro gi sangaida MLPCC gi chairman Dr. KN Chana mifam apoiduna pangthokiba awaba phongdokpagi mifam amada September gi chaichat mapan taibang thadokraba leibaki saknairaba nauria amusna gi punsi wari nainakre mifamna minute ani tumina leiduna laikitrabagi thawaina mapugi nakta hainam leinam oina tilunana bathoni jaki mifamda Rambam Nanda Babu Singa S Subankar Singa Turun Kumar Singa amadi Dr. KN Chan Sarukjaki haina MLPCC ki convener Sopon Asangbamna paudam laglei Oza Nauria Amusna na laikidabada awapa phongdokpagi tharomama Model High School Singirbonda ngarang ningthokaba numita pangthokre thauramda layoi khraba oja ibungo ki punsi amadi mahakna pangthokpiramba thaudang singbu palladuna school gi oja chau Muhibur Rahman Thokchom Manglemba Ngangbam Biralal na chingba miyoi singna wangangki loinana laikidraba oja gi thawaina lairam lenda ingna chikna lairunaba minute ani tumina leptuna thauni jakhi Stella Khongsngina Miss Meghalaya 2023 aduga Angelina Jackson na Miss Teen Meghalaya 2023 ki title lokre haukiba thangjanumita Silongi Soso Tham Auditorium da pangthokiba chinglemlaba grand finale ki thoromaduda Sani Jaijai Khariem na Miss Meghalaya second runners up aduga Lamikir Dakhar na first runners up ki title lokhi Lakhipur online channel asibu yengbiri basingna pawasibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Sundrangda aikoina leiriba prithibhi asidagi kilometer crore 63 thapna paiduna leiriba asteroid Psyche gi manak tamna chananabagi NASA gi spacecraft thorang loikre Jupiter amadi Mars planet ki marakta leiriba asteroid belt tamna Lagliba October gi tang manga da khongsan gadori NASA gi Hubble telescope na thijinbada hairiba asteroid asida yam khraba changda gold nickel platinum iron yawi hairi asteroid asigi diameter na kilometer chamagani puni All Manipur United Clubs Organization amuko gi makhada thabak tawriba Rural United Clubs Organization rukona sinduna Pioneer Club amadi Lamdeng Makha Laikai Women Development Association ani gi apunba sanglenda Lamdeng Laikai apunba maira paibi lup ahum gi oiba apunba wakat mipama ngarang September gi 13 gi ayukta pangthokre
Hauzik Manipurda thokliba sathiba irang asibu ngaksenanaba hotnajariba Manipurgi maira paibi lupki ima singbu Assam Rifles ki force singna mafam khudingmakta tathitawaina tawbiba tamthina phubi chaibiba kuki narco terrorist singbu namthabagi mahutta Assam Rifles na micham praja ima singda atamnana singnarakpa sida lamdeng maira paibi na kanna condemn tawrakle Palel de thokiba thodokta Assam Rifles na nupi singbu tathi tawaina tawkiba amadi chamjaraba mioi singda asiana thokan kibabo lamdeng apunba maira paibi lup ahumna kanna yaningda phongdorakle Ngarang nung tilpung mari taba matamda Jiri News Network JNN gi office ta Jananeta Irabot Memorial Trust Jimet Jiribam gi lifetime president Dr. Chandam Kamal Singh na mipamapo ituna pangthokiba executive body gi mipamna Jimet na Irabot ki mapok numit amadi laikhidapagi thoram chamna pangthokpa haina warep lawkhre mipam mahorokpada Manipurda hojik thokliba irang asida laikhitrabi athoba thobi singi mafamda ikai khumnaba utpa oina minute ani leptana awapa phongdokhi matungda September ki tang 16 ta Jananeta Hizam Irabot ki homudra nithoi suba laikhidapagi thoram amadi September ki tang 30 da Chamaga Kuntaret Suba Jananeta Hizam Irabot ki mapok thoram chamna pangthokpa haina warep lawkhi Kuntramapan Suba Senior National Taekwondo Championship 2023 da chahi humpu makhagi pumse masanada Assamna gold lawrakre Assam ki gold phanglakraba sanaroi Dr. Laisram Rajkumar Jaribon Mirigul dagi Maipak Taekwondo gi instructor su oiribani Masina mahaki anirak suba gold medal ni hairi Dr. Laisram Rajkumar na gold phanglakpa sida Maipak Taekwondo gi president Sanasam Binod Bihari Vice President Sanasam Lokendra madi sanaroi kudingmakna haraute amba phongdokhiba galoinana matungdasu makhata na gold purakpa oirasanu haiba wafam Maipak Taekwondo Association gi technical secretary Konsam Robindra Singhana phongdorakle panbayai September ki tang 8 dagi 13 phawba Guwahati gi Karambir Nabin Chandra Bordoloi SC Stadium Sorosajai da pangthokiba Senior National Taekwondo Championship asida Assam na gold Manipur na silver aduga ahanba bronze Karnataka na aduga anisuba bronze na Sikkim na phangki aduga Manipur gi minister Yumnam Khemchan su thoramda saruk yakhi Nungairaba pau khu tang chikpa nerve ki anaba khwang yanglin gi anaba brain amadi bp stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng seri chief consultant Dr. M. Santikumar Singha, Lifestyle Medicine Consultant, Harvard School of Medicine, USA Certified, Mobile Number 9435070286. Aigi ming binoda laifamna Lakhipur ai ngasamari se narakpa matam sangna treatment torosu phaba ngamdana leiri do ngasi ai Sir Santikumar unajabadagi magi treatment hobadagi ai hathek torakko nungai ba makhamjare aigi ming Lakshmani Sharma ai Jaribon lawatagi lakjabani ai isa se hanna jamna nungai ramde khong mai khong khatana leirani sagi manaka lakhodagi ai isa sa se nungai Aroibada maruiba pau amukhanna tongan masana mangada pangthokadaba Assam gi khel maharan ki online registration haure luching ahan nauria musna na laikidabada makhata na awapa phongdok narakli Stella Khongsngina Miss Meghalaya 2023 aduga Angelina Jackson na Miss Chin Meghalaya 2023 ki title lawkhre lamdeng apunba maira pai bilup ahumna Assam Rifles ki thawangbu kanna yaningdaba phongdorakli Jimet na Irabot ki thoram chamna pangthokpa haina warep lawkhre amasung National Taekwondo Championship ta Assam gi sanaroi Dr. Laisram Rajkumar na gold lawrakle
Lakhipur Online YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare.